Russia ki foreign minister China da chatuna Iran amasung US ki wathok ki matang da wa khanagadawri. United States amasung Iran ki marakta yamna aruba wathok leiriba Strait of Hormuz da US na blockade tawsilakpa amasung malem ki energy crisis hena lusilakpa ki matang da Chinese leaders singa wa khananabagi damak Russian foreign minister Sergei Lavrov Beijing da chalagani haire. China ki foreign minister Wang Yi na invite tawbadagi Lavrov Beijing da lakadabani haina Chinese foreign ministry ki spokesperson Guo Jiakun na media da phongdokhi. Lavrov ki numit nini ki khongsata si US president na Strait of Hormuz ta blockade lauthokuna Iran na China amasung atay leibak sing da thau supply tawriba kaya thadatnaba khongthang lauthokraba matungdani. Handak US na blockade tawrakpa si China ki oinadi yamna wa kaigani haina thajari. Russia ki oinadi Iran da lan thokpa aduga US na su komthokpiba maramna thau hena yonabagi khudong chaba phangli. China amasung Russia animak se Iran ga military ki mari leinaba nuclear power singne. Lavrov ki khongsata sida lebak ani ki wakhalon phawdoknanaba lebak ani ki mari hena chesil hanaba tongan balamda hena mateng pinanaba amasung lebak ani makta wakhal wahannaba international amadi regional issues singi matangda watanagani haina go na haiki. Strait of Hormuz hangdoknaba Asian na appeal tawkhre. United States amasung Iran na ingthaba puraknabagidamak makha na wari sanabiyo amasung Strait of Hormuz hangdoktuna tekta kaidana jahaz honba amadi aircraft paiba yahanbiyo haina ngasi Association of Southeast Asian Nations Asian na appeal tawkhre. Asian ki foreign minister singna video conference tawraba matungda athubagi oina appeal asi tawkhibani. Middle East ta thokliba lana sina maram moiduna thaugi mamal yamna hengalakpa amadi atai crisis kaya lakpa sigi matangda foreign minister singna watanaki hairi. Lebak pumnamakna wathok lakpa matamda ingthana roisinaba honaba ningkha tamba amasung ngamkai gi saktam ikai khumnaba amasung lan thokpa matamda civilian amadi civilian infrastructure sing ngathoknabagi daita leiri haina member state taramathoi gi block asina nawhauna ningsingki. US military na blockade lauthokkibaga iroina na Iran na Middle East ki hithangpham punamakta threat tawkhre. United States ki President Donald Trump na Iran ki hithangpham punamakta blockade tawnaba khongthang lauthokkibaga iroina na Iran na su Persian Gulf amasung Gulf of Oman gi hithangpham punamakta threat tawkhre. Iran asina maram moiduna thau amasung gas ki mamal amukka hena wangkhalakpa aduga chaiwal ani gi ceasefire tawriba si kairakpa yabagi akiba kaya leiri. Persian Gulf amasung Gulf of Oman da mipum khudingmakna ngaksel gi kudong chaba phangba natraga kana amattana phangdaba haibadu oigani. Lamdam masida hithangpham amatta tekta kaidana leiba ngamloi haina Strait of Hormuz thengjinduna toll tax lawraga lakliba Iranian military na phongdokkiba warol amada haiki. US Central Command CENTCOM gi oinadi Iran gi matamda numidang wairam pung 6 makhaidagi Iran gi hithangpham amasung samudra mapan gi area singda jahaz amatta honjenba natraga hondokpa yaroi haina lauthokli. Masigi blockade asina Persian Gulf amasung Gulf of Oman da leiba Iran gi hithangpham punamak yaugani. Iran gi hithangpham da changloidaba atopa jahaz singdi Strait of Hormuz phawraga honba yagani haina CENTCOM na haiki. Atopa jahaz sing honba yahangani haiba wafam asi President Trump na mamangda lauthokkiba khongthanga khara khajik komthokpa oiri. President na mamangdadi pumthing thingzilagani haina lauthokkibani. US na blockade tawba sina Iran da angakpa phangna pressure pigani haina thajari. Lan haukraba matungda US na su komthokpiraba maramna Iran na thau barrel million kaya merei pakta yonki. Masigi thabak asi ayambadi huran lanada tawbani. Prithivigi thau gi mamal yamna hengalakkiba adu safahannabagi US na Iran gi thau export thingbi de hairi. Pakistan na santaina duna wari sanabada yanaba purakpa ngamdabadagi President Trump na Iran gi mayokta blockade lauthokkiba si Israel gi Prime Minister Benjamin Netanyahu na taramna oki. United States ki akanba alai oiduna lakpa United Kingdom gi oinadi handaki lana sida Taiwan naba phirep kaya lauri.
Prime Minister Keir Starmerna US की blockade asida United Kingdom di yaude haina phongdokhi marak asida US की President Donald Trump na blockade tawringai manungda US की lan gi jahaz manakta honjilakpa Iran gi vessel ama hekta target tawduna yamna thuna thugaigani haina warning tawkhre Iranian Navy ase yamna thina thugaikrabane makhoi gi jahaz samag yankai pan samudra gi iron nungda luptuna leiri apikpa first attack boat singde achauba threat ni haina lawdaba maramna US na target tawkhidabani haina Trump na haikhi first attack boat sing ase hojiksu US ki blockade thugaiduna changsilaknaba hek honabada yamna thuna amasung yamna tamthina thugairagane aikoina samudrada drug purga lakpasingda tawkhiba action adugumna chathagani haina president na haikhi Lebanon da base tawba Iran gi proxy terrorist group Hezbollah na ngarang Israel gi mayokta military operation ni humdoi chathakre haina claim tawrakre Israel na ceasefire thugaiduna Lebanon da makhata na military action lokhat pamaramna madugi paukhum moina operation sing adu chathabani haina Iran gi state media weriba Press TV na report tawki Press TV na pankhiba Hezbollah gi warol amagi matungina operation aduda ngamkhai paringda leiba Israeli military gi target sing amasung Golan sing amadi awang Israel da leiba position sing da attack tawki hairi attack aduda Golan sing da leiriba Al Alika Bereki communication facility amada drone attack tawbada haktheng nana panbagi thaudok yawkhi Lebanon gi Mes Al Jabal da hospital amagi manakta leiba Israel gi tank kamada su drone attack tawki haina waroladuna haikhi Kha Lebanon da changsillatuna Israeli military na nauna semgatliba position singdo shell caption ki Meron air surveillance base amasung Filon base ta so aerial attack tawki haina Hezbollah na claim tawki Hungary gi Mikhal da Peter Magyar na mai pakre Russia da khudong charoi dauri maning makha tamba leibak Ukraine gi mayokta lan tawriba Russia gi mathakta European Union na action lokhalakpada achauba khura oiduna lakhiba Hungary gi pro Russia oiba Prime Minister Viktor Orban Mikhal da yamna thina maithiba nangkhre Russia amasung European Union gi marakta muknabagi masak weriba Mikhal asida pro West oiba Peter Magyar na yamna chauna mai pakre mahakna lakliba me manga phawbagi manungda yamna thuna office paiba pami haina su phongdokhre Mikhal da Tisa party na mai pakliba mawong ase mamangda mukta ukhidreba mawong dudani haina Magyar na press conference amada phongdokhi mapung phaba majority phangduna mai pakpa sida achauba program amasung maroiba reform kaya purakpa ngamgani haina thajari Hungary gi miyamna hicham chamna sarkar ahomba purakpagi vote piba natte adubu regime da chauna ahomba puraknaba vote pikhibani haina Magyar na haikhi Mikhal mai pakpada China amasung Russia gi maikaidagi thagatpa phongdorakpa amasung Hungary gi anauba sarkar asiga thabak tawminaba pambagi wafam thamlakpada Magyar na harauba phongdokhi